Lona thingkhraba Lalhoulup Kcp Pwg Nupi ama Yaona Active Cadre ahum Security Force na tonganba mapham anidagi Phagatpa Ngamkhre Police dagi phangba pau amana hai Lalhoulup asigi Active Cadre ama Security Force na Khongjom Police Station na konba National Highway number 102 da leiba Dhaka Brick Field manaktagi Phagatpa Ngamkhre Faraba miyoi adudi Wangjing Lamding awang lekaidagi Narengbam Gobin Chahi Kunthani Pani Mangondagi mobile phone handset amaga SIM card aniga Phagatpa ngamle mahak miyamdagi logi wangmada senkhai thumkhai tawba amadi mi kidnap tawbada chenaba miyoi ni hari nakal amaromda Manipuri Mercy Land da leiba asan bayum amadagi KCP Pwg kadar ani security force na Phagatpa ngamle hari pharaba miyoi ani adudi andro makha lekaidagi Asaibam Kopen Chahi Nimpu Humdoi Amadi Sinam Maning Lekaidagi Laishram Sanamacha Leima Chahi Nimpu Mangani Makoi Animak Manipuri Mercy Land Leiba Asan Bayum Aduda Leirakibani Hainasu Police Ki Pau Asina Makhatari